अखोइने ngasi pangthok serise Fit India Carnival na Fit India movement ki makhada fitness as a lifestyle se promote to hoina fitness with fun maina mela ame ki type ta khoi ki fitness ki different activities me amdo angang amasung ahan nupa nupi khai dena loina mag invite tawraga akhoi launch tau jabani sida yauri se khoi ki calisthenics po egera or basic body building egera natraga khoi ki strength and fitness ki makhal myam yaw se khoi na me amda showcase over demo to ba amasung encourage and complete tawraga sumaina full tau jabani ngasi amasung hayeng ga continue tau jabani hafta kaung jibinga aduga sigi se in continuation with Grand Sundays on Cycle ngarang khumal lambak tagi khong tharaga honorable sports minister na tawraga khoi ki program the makha dan chata jabani so once again ma'am public ka masung fitness enthusiast ma'am da particularly sida saru yabina ba invite tawjari in thank you how give 2019 dagi haurga Fit India je koi India da ahong ba ma chang go fit toina thamna bagi haiba sigi lisang china chathara iba koi gi program je ngarang koi gi International Women's Day ga loina na Manipur da numi humni chupna chathari ba je koi gi di am laibak baba hau ki ba sahi ani ga sahi ani ahum lok phajala ba chida koi gi kangang nar ba ngang jingjina angang jingjigi da mutta dagi lai de ba koi gi naharon angang ahan lon da su som da changjal laga koi gi Fit India carnival hai ba se koi myam changaga koi punna machigi koina sinjari ba program je koi myam mai pangna dum disang china chatha bangam na ba koi machigi jojna sibu koi sawasi koi fit doina hakchang na da yekna phaba healthy life hoina ba koi daina ba honaji hidak nang thak chadna to pan nakal ma da chatli ba je koi songi hakchang phana ba Fit India ai ba Fit India na koi lau na to diba se Fit India bi de koi isang na da yekna phaba healthy life hoina na ba koi gi da makta koi gi na da tatna hai diba se koi puning changna hakchang thawai hakchang yaw na koi sa panana ba sigi program asibu mai pak na ba koi kona si ai ngasi hoi namir humni chumna koi gi masi angang gi war bujam gi war jo thoga sida age limit laite fit lei bai ba se koi age limit laite ai retire hoire adu itar so ai je kramai tok nai kok chiktana ba ai gi body che hangatna ba to bai ba se ai gi sa gi interest ai sa thawai yauna hai badi ai class ama pi ba tam class 10 dagi class 11 kam tar gadi madu pass to bai ba darkar to pass to na darkar to bai ba se ai gi ai isa chungjal laga ai masi oi da ba ya de hai na ai na isa gi interest ta torba kanda ai pudima angang hai ba leite ahal hai ba leite till the death adu ba da koi ai gi punchi sang bai ba se aina honaga da bani ai sana aina thawai yang na tawdraga di ai Fit India oi ba ai fitness oi ba ngamo hai ba de aina ngasai school gi class ta class 9 dagi 10 dagi 11 sima karaga koina lairik parga paikha pass no ba to ribido adu maina ai gi isa su ai fit wana ba hai ba se ai isa na honaga da bani ai isa yaudраga di ai fit oi ba sunga moi aina pamli ba pandam do to bunga moi aduna ai isa gi isa hingna ba only 1 year 1 hour nongmagi 24 hours da pung ama khatang ai isa gi damakta aina chasan gi ba calories myam do out to na ba burn to view soidna fit oi gani nisa dagi chu yam lam le rakani aina isa fit oi ba kanda aphaba wakan positive thinking helping nature punama aikoi khusam na chana na bagi amana ngangakpa aphaba fataba su taba ngangani ai fit oi draga di taba ngamoi aduna ngasi ngarang charama su ngasi dagi koi thado aji isa chaba thado aji aduga aphaba kunai amo oina na ba isa na de yektana le raga koi gi ngasi gi kunai se kanna na